lamyan be irabot ki mafam da ikai khumna bodloduna mahaga se social reformer amani haina chuminsa okram ibobina phongdokre awon ba Manipur ama purak na bogana badalaw ki bathawdang gun singladuna lamyan be hizam iraba ki chama kun suba mapok mon pangthokre amaso assembly mikhal ki mangoi na Manipur ki regional political party ani ngasi no mata da semkhre mayam kurumjari adom yengbiri se impact news ne bidyarni thiu zamna pungja se fabugi maroiba paw sing myam da pizari lamyan be hizam irawat ki chama kunsuwa mapok kumon numita chuminsa okram ibobi singna laikhidraba luchingba sigi mafam dei kai khumna bot khre jahi khudingi jananeta hizam irawat ki mafam da haile katpa khaktana mahaki apen ba oiroi haina chief minister okram ibobi singna phongdokhe jananeta hizam irabot birth celebration committee na sinona ngase ya school police lenda leiba MDO hall pangthok ba thoram aduga mari leinana chief minister na laikhidraba jananeta lamdamasigi social activist amasung political activist oibata natana social reformer amasune mahakna manung matam chadana laikhidaba se lamdamasigi achoba mangzaba amani mahakna chahi cha marongi mamangda toramba thabak thoram singthana duna Manipur da natana Manipur gi wangmada mahakpunga se ikai khumnabu utnaribani jananeta irabot ki mopok kumon lakpada miyamna laisu katune ikai khumnabaga loinana mahakna pamjaramba thabak thoram sing adubu ngase gi mirolna thabak to oina onthoklaba matam data mahaki apen ba oigani haina chief minister na phongdokhi aikoi khudingmak ngasi aikoina khana nainaba magi sahi samaga kun suba mapok numit asida aikoi punamakna neta asina pamjaramba mayam punamak singsidi aikoi mioiba samaj deida yamna nungsinana sanana adu aikoi gi samaj deida khetnaba haibado madu leitana aikoi chana chinana nungsinana ba haidna mana hotna jaramba mayam sing adu aikoi thabak oina onthoknana ba hotnarabata laikhidraba neta asina mana pamjaba waigani haibasi ai achauba thaijabani chingtam phije chakcha lolgi khenaba thamdana nungsi chanana hingminaba madi chapmanaba chakthung phanghanduna apunbagi saktam ama sagatnaba hotnamina si haina CPI Manipur State Council State Secretary Dr. M Narana appeal tawkhre lamyan be hizam irabot ki chama kunsupa mapokumon thoram ama irabot day celebration committee na sinduna palace compound leiba ibo ema sumang lila sangne na pangthokhi thoram adu da saruk yaba lakhiba miyamna hizam irabot ki mitam da haile katune kai khumna botkhi mapokumon numit asega mari lenana march past competition amasu pangthokhi march past competition adu da tongan bakanglukta puna march past contingent yang khaina thoi hen tana khibaga loinana Manipur lomi lupna so irabot ki mitam da ikai khumna botkhe ching amasung tam lol jati dharma khenaba kaya lejaragasu punna nungsi chanana hingminana leiba punna thongmanan chakhon minaba magi phangbam thokpa chakthung phanganba michang mikhai naidaba senja thumja leitaba jati man jati mu banthana udaba adugumba samaj amagi saktam adu sagat minanaba magi sahi chama kungi palon sigi manungda anauba wakhalon matang poksi maduda thabak oin onthok ngamnanaba hona mine si haibo wakhal se ngasigi palon sigi message ni asigi thoramadu da Tripura gi Home Minister Manindra Riang amadi CPI Tripura gi State Secretary Ranjit Mazumdar susarukya ki Tripura gi Home Minister Manindra Riang na haikibada Tripura gi Chief Minister oiramba Dasrat Dev Burman na MP oiringai inglising amaga chama panyang kai hundoida Manipur gi lolbu Indian Constitution gi nipan suba schedule da chal hanna babu khatlamani haiki mahang makhata na haikibada ikui dringai mamang da pangthokiba Agartala Municipal Corporation gi election da seat nifuma pan gi manungda left front na seat nifuma fangbada Manipuri macha ani yawi haiki loinana ngasi mak Agartala da kilometer yang khai manga chatlaga leiba khwai town da irabot ki mitam ama maikum hangdoktuna chama kunsuwa mapokumon pangthokli haiki Today at this moment I would like to found this best statue of the Dononeta Rawat has been dust and we invite the circumnate pathology. Mayor and the Agartala Municipal Agartala.
corporation quiet down of the Tripura about the 55 kilometers from the Bhagotwa. Manipur University dasu jananeta hizam irawat ki mampo kumon ki thoram ama university asigi library complex so ja sing amasung mahiroi sing asinduna pangthoki library gi hek mamang da leiba jananeta irawat ki mitam da lei katuna madi salute piruni kai khumna budkhe mapo kumon asibusu thangmai banda leiba thau ground the Socialist Students Union Manipur amasung Manipur Proletariat People's Democratic Union ani na khutsamna dan silang laga pangthoki thoram adu haudrungai mangoi na jananeta irawat ki ayek pamitam purak laga lei katune kai khumna budkhe Tharungi manung chena mahiloi sangmanga gi mahiroi sina March past saruk yadana athoy hen tanaki Laisang Hidden Development Committee na sinuna kyamgai palahan bidalamyan be irabot amadi angom ibungo halmani gi chama kunlak subama pokumon thoram sunga si pangthokre thoram aduda kyamgai palahan bidalaiba lamyan be irabot amadi angom ibungo halmani gi khubamda laisu katine kai khumna botki Information Center for Hill Areas Manipuri Chamgi President N. Rajendro na haikibada irabona pamjaramba wakhalon sing ado ningsingba khaktana kanaba purakpa ngamloi mahakna pamlamba wakhalon sing ado thabak oina pangthok mathau tai haiki panba yabadi angom ibu halmani so irabot ka numit amata da pokpa miyanggi mangjal thana leibaki thabak toramba miyoini Zati khuding mak ta khenaba laitaba mahana tribal ni mahana muslim ni pangal ni mahana maitai ni habagi tongan ubung ngamdaba achang thokpa luchingba ma ngasi akoi mathau tarabra na khale asidi maitai hana ma khaidore kuki hana ma lakhre naga haidana ama mu tholakre punnu yadre ne hum koi maitai ga maitai pangan ga ju punmada wakhal sida nungai ba fauna rakre masi sahi samagi mamanga aigi laiwe khrabai gi oja sina ubiram me aba mahang no honara mi belambi du koi amuk khana ba kakta natana koi khong thangna ma thok tai kari tawba tai aigi manglam taki asoi ba khradi akoi khandara kan koi sumthona ba koi honami na seba ozaira bona pamami se madu ne ba Kongpal Chanam Laikai Development Organization na susinduna laikai ase leiba Pukchau Pat Community Hall da chamaga kunlak subalamyan behizam irabot ki mapok kumon thoram pangthokre thoram asiga mari leinana lairabagi laigi makhad leiba laikai asigi chahi yamlaba ahal singda club asigi maikai dagi sel gi tengmang tamkhe loinana chahi asigi bosem kosem amasung CBSE na loba 10 amasung 12 ki parikhada mai palakhiba laikai asigi mahiroi singda achamba khudol pot sing piduna pokning thogatkhi Nakal amaromda organization asigi president Thangjam Kesorjit na laikai asida tingliba impact TV gi optical fiber cable wire sakhangdaba singna tatana kakthatliba se tawdana ba mahakna appeal tawkhi Media haibasidi media sina khoi mayang biloi no mit na kong oinari ba sida mafam asigi jaga sina koliba jaga sida yamna toina khoi gi main line impact TV gi lokthok piba huram bibana singba asi khoi gi masigumba yamna sai gi lebang macha taminasi haibasi tamjage garigumba matungda tawbiba taragadi club na madugi thengnaba taragadi madu khena khudong cha daba oirakpa yai haibasin basu tamjage BT Rotalai Barum Hall Theatre da Suirabo Degi Thoram Pangthokre Thoramasi Protection and Preservation Committee Manipur gi mityeng makhada lamyan be irabot ningsing thoram Observation Committee na sinuna pangthokhibani Mipal tangdaba khunai ma oina ba hotnaramba lamyan basina lamdam asigi damakta toramba thabak thoram amasung mahaki wakhalon sing matangda thoram ase sarugya khiba wangang loi stingna phongdok nakhi Irabodegi Thoramasiga Mari Lenana Joint Students Coordination Committee JSCC na susinduna LMS Law College Chingmerungda Imalebak Nungsibu Oisi Haibetimda State Level Patriotic Song Competition ma pangthokre Laihau Thabam Sarachandra Chief Guest JSCC gi Convener Sanasam Subhash Chandra na President oina saruk yakhi Pauna Bazar da leiba Manipuri Sahitya Parishad ki sangle nangasi Jananeta Hizam Irabot ki chama kun suba mapokumon ki thoram ama pangthokre haina Manipuri Sahitya Parishad na thopa cherol amna paujelakli thoram asida Professor L Sadana Singh amasung Dr Thokchom Ibohan Bisingna Jananeta Hizam Irabot ki mapokumon ga mari lena wangangki Laike draba Jananeta Hizam Irabot ki saktam da lai sukatpa loinana Irabot na iramba Saireng Singh Yambem Tombi Devi na pathoki
Nana the Kontha Youth and Students Development Organization Sinduna Achanbigai Community Hall da Manipur Inner Line Permit System Chana Handribase Lairiba Government Asige Asoibani Haiba topic da Ahanba Hingang Kendra Debating Competition ama pangthokre. Wangkai ayang palida laiba Diamond Club ki sanglen da Sulamian Bihizam Irabot ki mapok kumon thorom pang thoki. Thorom adu Sulamian ba siga ek pamitam da haile kat pagaloy na angang singer ba recitation painting amasung essay competition amasu pang thoki. Lizard Library Women's Wing na susenduna Lamyan Bihizam Irabot ki ning sing thorom pang thokre. Wangkai Maihobam Lampak Labor Lizard Community Hall the Pang Toki Batoramadu da Ward number 20 ki Council Laukrak Pam Tombi Yauna Maika Dungimian Saruk Yaki. Jama Kun Subai Rabo de Thoramasika Marilena Wangkai Ning Tempu Krimapal the Labor Lake of Kalo Patriots Sin Banumit Manganigi Youth Leadership Training Cum Social Service Camp Masu Masilosin Cray. Thorongi Saruka Moina Lamyan Bihizam Irabot ki photo da Laisu Katune Kai Kumnabut Ki. KSA Modern College Unit Council nasu Irabot dega mari lainana porom patlaiba Modern College ki akoi bagi lamtu sengdokre ayuk ki pung tare tagi hauduna pang thokiba social service camp atuda mahiroi chama kun henman sarukya ki Nations People na sinduna Irabot dega mari lainana Brahmapur da laiba YCB complex ta one day legal awareness program ama pang thokre no magi oiba awareness program adu Manipur State Legal Services Authority na sponsor tawduna pang thokpani Lamyan Bihizam Irabot Mapokumon Thoranga Mari Lenana Ahum Suba Integrated Literary Myth Cum Patriotic Recitation Competition Pang Thokre Thoramasi Handicap Development Foundation Manipur na Sinduna Tera Sayang Rotalaiba Kebol High School da Pang Thokibani Thoramadu da Differently Able Mahiro Singi Post Matric Merit Scholarship Su Yenthoki Kendra Development Committee Wangjing 10th High Assembly Constituency na Sindona Chamakun Subahizam Irabot Mapokumon Thoram Pangthokre. Thawal District ki manung chana leba Sapam Lekai Community Hall da Pangthokiba Thoramadu MLA Paunam Brozen Yauna Myokyana Sargyaki. Thoramadu ka mari lenana Wangjing 10th High Assembly Constituency ki manung chana leba chahi humdra ki matakta leba Myoy Chamapan ka kun manga da thataru ki pension ki senfam su yenthoki. Wangoi Longzam Laikai Community Hall the Youth Enlightenment Organization Sinduna Irabo Degi Thoram Pangthokre. Youth and Community Development Haiba Theme the quiz competition ama Pangthokibagalo inana Marisuba Meritorious Award Sunga Segi Thoramadu the Yenthoki. Lamyan Bihizam Irabot Kining Singh Thoram Myanmar Border Town More the Sumaite Council More All Community Development Organization More Khanong Pok Apun Manupi Lup More Nupi Khunai Chaukat Lamjing Lup More Puna Organization Marina Kutsam Naduna Pangtokre Thorongi Saruka Moina Athobagi Mafam Dalai Sukatuni Kai Kumna Basu Atke Urup Arabti Development Coordinating Committee na Sinduna Hizam Irabot ki mapok kumun thoram ama YDPO Arabti Haing Makongi ground da tongan ba thoronga loina na pangthokre haina lubasigi cherol amna khangalakli amaromda Khundrakpam Kendra gi manung chana laiba Sambai Youth Club na so Irabot dega mari lena social service camp free dental camp amadi uchara thabi thoram sing pangthokre haina khangalakli Besnupur District ki manung chana laiba mafam kayada lamjingba Hizam Irabot ki chahi cham kun sumam pokumon thoram paksana pangthok nakhi Ngaikong Kulen Gram Panchayat ki ward number 9 ki manung chana laiba Ngaikong Sifaida United Library and Sports Organization amadi ward member na sinduna Hizam Iraboning Singh thoram pangthoki Hizam Iraboning Singh thoram UTSO Committee Hall da su pangthoki nakal amaromda Kha Potsangbam Committee Hall da su Potsangme Eastern Development Welfare Club na sinduna Hizam Iraboning Singh thoram pangthoki Ngasigi thoram palana dugi saruka moina blood donation camp amasu ningthaukhong community hall da pangthoki
Aina Thinkraba Maoist Communist Party Manipurna one-day political class on Marxism, Leninism, Maoism and its creative application in Manipur Haibi Hiramasida Lobasigi Loisang Singda Lamyan Behizam Irabot ki Chama Kun Subama Pokumon Thorampang Thokre Haina Lobasigi Publicity and Propaganda Secretary Comrade Nonglen Mete na Thokpa Cherol Amada Khangalakli Thauramadu Lubasigi Hanagi General Secretary Comrade Chiranglen Sapam Chana Resource Person in Saruk Yaki Hairi Lubasibu Hena Mapangal Kan Khatnabagi Damak Warit Mapan Sulauki Madugi Manungda Lubasigi Central Headquarter in Linglam Badugi Muhutta Central Organizing Committee COC Haina Lairagani Amadi Lubasigi Organization Ki Tabak Thoramasi Decentralization Model in a Chatnaragani Hairi Lubasibu Awang Watakta Pukhatpang Nabagi Damak Mio Mangana Saba Standing Committee Ama Sembagaloinana Comrade Kyonghan Mangangbu Standing Committee Coordinator in a Kale Amadi Comrade Yai Moirang Chabuna Party Coordinator in a Kale Hari Makatana Standing Committee ki Masing Chowk Thokpagi Matangda Laglaba January Thada Khanaba Mifamam Pangthok Tuna Khanagani Lubasigi Weba Central Advisory Committee Ama October Taramanga Fawi Mamangda Semlagani Hainasu Jerosim Katari Manipur inner line permit system chan halu haiduna changsin kiba khongjang da mamang chahi ki July 9 da laikhidraba sapam Robin Hood ki awaching da lebaning sing khubam da mahaki imung manung gi miyoi sing nangasi tarpan gi haikat laikat tamkhre Laibak ki damak thawai na pon thawai khraba Robin Hood ki mafam da lamdam masig miyam na tarpan gi hai lai fawa katpagi wakhalai taba ubada Robin Hood ki apopa sapam Romis na ningam da phongdokhi Hanagi Health Director Dr. T.H. Suresh Singh ki machanupi ki maramda Rona Laishramam sung Laishramongbi Romana Uripokta Pangthokiba fashion show maga mari lainana lana media da pau haple haina maral sirakli Mahangna makha taraduna Women Voluntary Organization YBO na invite tawrakpadagi mahaki machanupi thauramadu da sarugyaki bani amasung thauramadu da mahaki machanupi babok amataga photo kapmina khiba amasung masak khangdaba nupaga thauramadu yengmina khiba leite haina cherol amada sengdorakli Numitareni ki manung da Rona Laishram amasung Laishram ongbi Romana mahaki machanupi masak khangdaba nupaga thauram yengmina khi haiba praman pigadabani ngamdragana media gi thongda lale haizagadabani haina Dr. Suresh na hairakli Jerol Sinamaka Taraduna case as character assassination Taubana Maram Oiraduna Lale Heiser October Lupa Crore Chamagi defamation charge Tauragani Hairi. Madang Swice the break Malauza Manipur the Malangi Tongan Tongan be Pau single in a break the game to Hanjarake Impact News for meeting Tadun Lebu. Radiant Tutorial Yumnam Lekai Imphal, run by well-experienced CBSE school teachers. Admission open for Class 9 and 10 CBSE Summative Assessment 2. Class starts on 6 October 2016. Class timing 4:40 p.m. to 7:40 p.m. Subjects offered English, Mathematics, Science and Social Science. Features regular unit tests, study materials, MCQ and study tour. Van service is also available. The first urban cross hatchback, Datsun Ready Go with 800cc. Subnatagi lag anigalising ni Punipan piba car asigi feature singing ground clearance 185mm, boot space 222 liters, power steering, mileage 25.17 km per liter, immobilizer. Bukto bihoro gari asi ngasi mag showroom da laktuna leire. Test drive kidamak lengsin birao Island Nissan near Standard Robert High Secondary School, Kanchipur, Imphal. Datsun Ready Go. Mayambo mukana taram nok sari bulletin ase makataba pawmiyam de pizari. Manipuri Regional Political Party aningasi nongmata da semkre. Manipur Pradesh Congress Committee da Hana Primary Member Oiramlaba Sage Priyokumar amasung Party asida matam sangna yauduna Minister Fabu Oiramlaba Thongju Assembly Constituency ki ex-MLA Bijoy Koizam anin luchungba Manipur National Democratic Front MNDF kauba political party masemkre. CH Priyakumar amasung Bijoy Koizam anina ngasi semkeba front sigi mathang sina president amasung senior vice president ni Imphal ki Classic Hotel da Paumi Singh unabada front asigi senior VP Bijoy Koizam na front asina government pai bada yaurabadi Manipur ki hauzik phongphong sana leba boundary ki issue ILP amadi ST ki issue yauna chingi chakwa thorangi maikai da hen meeting changani haiki Front asigi Vice President Oiriba Hanagi JDU Manipur Unit ki Secretary General Orambalian Gangtiana state ki lairiba issue sing as a national issue na tabani na chiraba tanjada National Party sing chong thorakloi haina phongdokhi Front asi thasigi tangni pande ECI na political party ama oina thokpada yaba pirakre hairi lagliba mikhal asida front asina chingda mirep tara amasung tamda mirep kuntra thadoktuna mikhal thengnagani Muri asi Lucas police ni ek is ni haidana yamna sauba
नोंपोक्थों हांगबनी है भारत सरकार यारबा मणिपुर प्रजा पाब जगह मणिपुर की मिनिस्टर मरी लेने मिनिस्टर मिनिस्टर मकोना नोंमतंग चलग येंगदब है अखोई लाइबक थीबने लवे इनाक अनक प्रोजेक्ट कया से कंसर्न मिनिस्टर सिंह चीफ मिनिस्टर याउना हंजन हंजन येंग फोबदा लोइसनब ngमदरकांदा नोंमतसु मिनिस्टर अमना कंसर्न मिनिस्टर नत्रगा चीफ मिनिस्टर चलगा येंगसनदब है मसी करम हाइना थुरे लोइबे ngमगदगे सिने नाकल अमरोमदना बीजेपी मणिपुर प्रदेश के एक्स सर्विसमैन सेल के हाने कन्वीनर ओइरबा जॉयराज चुंखामना कन्वीनर ओइदुना मियांगी थौगलोय मणिपुर MTM कौबा पॉलिटिकल पार्टी मसु सेमले हाना लाउथोखरे मोयरांगखोमदा लेबा हाने MSRTC कॉम्प्लेक्स पाउमी सिंह उनबा अमदा कन्वीनर जॉयराजना लागलिबा चयोल अमगी मनुंगदा नौना सेमलेबा पॉलिटिकल पार्टी असगी दरकार ओबा चे चांग ECI दा थारगनी अनोबा रीजनल पॉलिटिकल पार्टी में सेमलिबा सगी मरोइबा पांदमदी लमदम असगी मियांगी खोलाव नेशनल अमदी स्टेट गवर्नमेंट अनीना ताबीरक्तबा सिननी हाइखी लाकदोरिबा असेंबली मिखल से पार्टी असने मणिपुर की चिंग अमदी तम अनिगे असेंबली कॉन्स्टिट्यूएंसी तरादा मेरेप तरा थादोक्तुना मिखल थेंगनगनी काबसु लोइनम कागने हेन फोंगदोखी अखोई खोलाव असे तहनगे हाइबा तारगदी अखोई गोइबा रीजनल पार्टी की दका ले मरमदी नेशनल पार्टी सिंगना अखोई की लोकल इशू सिंग असी मोइगी नेशनल इंटरेस्ट ना इक्लिप्स तौसलगा तानिंग दबा एड्रेस तोनिंग दबा मोंग से अखोई प्रजा सिंग नसुदुम उदुना लेरे अदुदे अखोई की लाइक माइंडेड कैंडिडेट्स यूथ्स मयाम बिकॉज आवर फ्यूचर लाइज इन द यूथ्स पार्टिसिपेशन ऑफ यूथ्स कातने अखोई से थोलकदोब कैंडिडेट्स यूथ नातने अखोई ना खोलाव पुन्न लावरगा करिगिदम तो तारो दबिनो व्हाई कान वी बिल्ट अप ए पॉलिटिकल पावर टू बार्गेन आवर राइट्स असिगी वाखलोन द कोई थोक्सर मणिपुर थुगारंबा कांग्रेस पार्टी ना हौजिक लमदम असिबु नुंगसीबा सानु मणिपुर मचेत तादोरे हाइना खोलाव लावरिबसे ngakningai ne na BJP legislator wing leader Khumukcham Joy Kisana phongdokre ngasini taipa juthekta laiba BJP ki office pangthok press meet amada mahak na makha takibada madam amada Congress party na pithokiba Cabo Valley hौजिक मणिपुर मचा amana ubada mit tagi pitanari masida Cabo Valley Congress na pithoklamba natte haiba ngamba Congress ki luchingba yaurabadi congratulate tawge haina mahak na haiki नाकल अमरोमदा बीजेपी मणिपुर प्रदेश सिंधुना हेंग रैली में चटकनी हाइन सिलंबदु हौजिक स्पीकर लोकेश्वर ने डिस्क्वालिफिकेशन की मतंग थबक खर तौरकपदगी यैथोकले हाइन सुजोय केसन हाइखी अक्टोबर 3 फाव मिनुंग मखा ताब थबक संग स्पीकर ने लखतब तारगदी खोंजंग सिंह अदुम चंगसन खिगनी हाइन सुमान फोंदोखी मणिपुर मसा खुदिमंगना म्यांमार दा तुमु द चटपदा कबू भेली उब मित्त की पिरांग सिंथबा अखोई खुदिमकना नुंगाइतबा पोक्चबा आई ओजरब लमदम मयाम मिरम ओइग्रेके हाइबदो मसी कानागी खुदोलनो इंडिया दा पालम कांग्रेस हुजुजुक मणिपुर पालिब कांग्रेस पार्टी सिगी मसी खुदोलनि मयाम द पु कीबदकी मखोई राजनीति की खुदोंग चाबा खर लौनबगीदमकता इंडिया मचेत मचेत योंथोखराबा मणिपुर मचेत चेत योंथोखराबा असिगुमो पार्टी सिदगी सेक्शन बि हाइदना बिफम खुदिमकता थमजरी कांग्रेस की लुसिंगबा मना मसी अखोइना पिथोब नत्ते हाइबना अमता सिंगदोपिरोसि नित्य पिजगेसि लाकदोरिबा जनरल इलेक्शन असिदा डिसेबल सिंह बुसुमा पुंगफाना सरुग याहनबा पांडमना स्पेसिफिक सोसाइटी ऑफ मणिपुर नेशनल इलेक्शन कैंपेन अमा हौरगनि हाइरी Towards an accessible and inclusive election in Manipur, high naming thomba campaign asigi saruka moina election ga mari lena stakeholders sing district sing DC SDO local club amadi lanai sansan kayasu disabled sing matang da khangminna na ba amadi makoina maruina election da darkar oigadab sing khangdok na ba hotna gadori Manipur Press Club the promising unabam the Spastic Society of Manipur General Secretary Laishram Rikina Hai Supreme Court ki while amagi matuina disabled sing pungfana voting right fanganba madi tangai fadaba machak sing mari lainaba authority na piba haiba simak yamna pungning thawat ningai oiri campaign ase Manipur ching amadi tamgi district khudingmakta tongan balup singa pulaga pangthokani hairi बोर्ड से लाखिंगे सिदा अखोइना प्रिपेयर तौजरगा कनाना व्हीलचेयर दरकार लै कनाना ब्रेल दरकार लै को अदगी इवन मेंटली इल सिंगसी अनंबना बोर्ड केनो तौदे अखोइ मेंटल इल के पॉपुलेशन जी यामनो वांगी अदु मखोइबु बोर्ड तौद्रिंगे सिदा ट्रेनिंग गुम्बा मा पीबा दरकार लै अदुगी ट्रेनिंग दो पीबा मेंटली रिटार्डेड केनो सिंग अखोइगी इंटेलेक्चुअल डिसेबिलिटीज हाइ तारे याम सीवियर नतबा अखोइगी माइल्ड मॉडरेट बॉर्डरलाइन लेबु सिंगसिसु अखोइगी सुगुम्बा ट्रेनिंग सिंजे खरा पीरगदी मखोइगी राइट से एक्सरसाइज तौबंगामी Haingang Assembly constituency ki oina BJP ki ticket amikhal thengnana ba chong thorakliba intending candidate singa paumi singa unabagi thoram ama pangthokre thoram asi BJP Haingang mandal na sinduna Manipur Press Club ta pangthokibani
थौरम असे सरुक याखिबा बीजेपी मणिपुर प्रदेश इम्फाल ईस्ट के वाइस प्रेसिडेंट ओइबता नतना इंटेंडिंग कैंडिडेट ओइबा पाउनम सुंदरना लागलेबा असेंबली इलेक्शन दा मिखल थेंगनगनी हाइना चोंगथोरकलिबा पार्टी असगी इंटेंडिंग कैंडिडेट सिंग असगी मनुंगदा पार्टी ना टिकेट पिरकपा मियोयदुदा अमतोइना सौगतलगनी हाइखी निसिंगबा लेगिद्रबा इराबोट की दमकदा पांथोकचबा थोरमनी लोइना लोइना हंगांग केंद्र लेरिबा कैंडिडेट ओनिंगबा मियोइसिंग अमतोइना पुजनमिनरगा कैंडिडेट ओनिंगबा सिंगना लाकदर जनरल इलेक्शन सिदा टिकेट अफंगबा मियोइदुदा अमतोइना सबुक तामिनबा फंगदबसिंग लेपतबा हाइबा दुगी वारेप तामिनबगी ओइना असगी थोरम पांथोकचबनी मरमदुरा ngasi लाक्चरिबा इंटेंडिंग कैंडिडेट मरी अमदी टिकेट अफंगबदा पुना सबुक यामिनबा हाइदना एगी याम श्री रोमियो श्री यांगलेमगी आई मरुप रजनी आई सामा पौनम सुंदर अखोई मरीदी टिकेट फंग नुपा पुनः सौगतमीनबा है वरेप तानबगे फंक्शन सिजबनी नेशनल फूड सिक्योरिटी एक्ट की मखादा नावरिया पाखंगलाकपा असेंबली कॉन्स्टिट्यूएंसी की बेनिफिशियरी सिंगदा नियम नीति अमत यावदना येले हाइना बीजेपी मणिपुर प्रदेश की स्टेट सेक्रेटरी ओइना मालेसना फोंगदोखरे ngasi kwakaitel da pangthokiba paw inform amada mahakna haikibada Assembly constituency के beneficiary क्या नब सागे कार्ड यावदना चेंग पीबदा नतना एकसे चेनबा होकिबा था तरुक फाजलकलबा फावबा सुपनतगी था अनिखगी चेंग येनबदा ngairi फूड सिक्योरिटी हाइरी बसिगी गाइडलाइन दा पीरिबदी एमएलए सी यावबा सुnya यादबा ममदी मसिदा पीरिसी डीसी न चेयरमैन ओइगदबनी अदगी अखोगी जिला परिषद प्रधान अमदी मेंबर ना हाइरी बसिना मेंबर ओइरगा हाइरी बसिंगसी फजना थीगलबा मतुंगदा तौगदबो पोसे अमत तौदबा मदु मेंबरसिंगना ममांगदा थागचबनी थागली पोसी खोगी लैरिबा एमएलए सिना खोगी मफा मरांग खंगंदबा मदुना ngasi डबलिंग मयाम अम चसले अदुना पिहुम थोकबा पोट ngasi फजगरबा स्कीम से खोगी लमदम मसिदा सलाक सहनबा भामेन ताहंदबा से अखोगी साइटगिदी लेमना तोक्सरो सुगनु असेंबली कॉन्स्टिट्यूएंसी की ओइना चाही लिसिंगनी तरा तरुक तरा तरेट की सेकंड फेज की लोकल एरिया डेवलपमेंट फंड ओइना लुपा लाख कुनमंगा सैंक्शन तोरपकी मनुंगदा चादा हुमद्रा मंगा केंद्र से एमएलए के रंजितना तोगान तोगान मफम सिंदा येंथोखरे एमएलए ना येंथोखिबा मफम सिंग तांगजेंग खुंजाव तांगजेंग मंगजिल पांगल ताबी अमदी कक्चिंग खुनौ वार्ड 1 दगी 9 फाउबा अमदी वांगो सस्पेंशन ब्रिज सानबा येंथोखिबनी लोकल एरिया डेवलपमेंट फंड के सेंफम येंथोकलबा मतुंगदा मियांगे फिल्म अमा कक्चिंग खुनौ कम्युनिटी हॉल दा पांथोकी सही 2015 की अगस्त की तांग अहुमदा करम एजेंडा यावरी खंगदबा अरोन एजेंडा मयाम अम एग्रीमेंट साइन तौनगिबदो मधु मणिपुर की प्रजा ने यामना लांगतकनरे मधु अखोई प्रजा सिंगना खंगबा पामी खंगहलो देन करीगुंबा कंडीशन अमत्तदा मणिपुर की इंटीग्रिटी कायहलोय हाइबसे मसी नोइना लाउथोकदबनी हाइदना तखाइना बियो लमदमसिदा लैबा प्राइवेट हॉस्पिटल मनी क्लिनिक सिंगैबा कक्नबा चटना कांगलोन अमा सेमबा लोइना चटना कांगलोन सिबुंगा न चटमिननबा थमकिबो वाफमु थवैदबगिदमक स्काई हॉस्पिटल अमनी सिटी हॉस्पिटल की मथक्ता अकनबा मेटिंग चंगलगनी हाइना आइना थिंख्रबा केसीपी एमजेसी लुक की पब्लिसिटी एंड प्रोपेगेंडा की सेक्रेटरी निंगथेम मंगांग न थोकपा चेरोल अमदा चेक्सिन वाट थमलकली All Manipur Working Journalists Union Amjuna Police Department का खुद समनरगा हैंग अक्टूबर की तांग अमदा इम्फाल सिटी के अकोइबा सिट सेंगदौरी अयुक पुंग मंगा मखाइदगी हौदुना पांगथोकदरबा सोशल सर्विस असे कैसामपाट जंक्शन हौरगा कंगलापाट पीडब्ल्यूडी ऑफिस ममांग फाउब चथगनी सोशल सर्विस प्रोग्राम असगा मरी लेना पाउमी संगुनबमदा आमजुगी प्रेसिडेंट वांगखेमचा सामजाइना हाई ऑल मणिपुर वर्किंग जर्नलिस्ट यूनियन पुलिस डिपार्टमेंट का लेनारिबा मरी हेना फगनबा मदी इम्फाल सिटी के अकोइबगी फिवम तरु तनाना थमनबगी पांदमदा अपुनबा सोशल सर्विस प्रोग्राम असे पांगथोकपनी पाउगी अखोगी पाउ खोब रग मेरा फंगन नतना इम्फाल शहर से अखोगी लूना थम्बदा अचौब मतेंग थौगांग यावरी मणिपुर पुलिस डिपार्टमेंट का अमजुगा खुसमनरकांदा हयें अक्टोबर की तांग वार की पुंग मंगा दगिना पुंग मापन फाउबा इम्फाल शहर अखोगी सिट सेंबगी अखोगी थबकुदुमा चथिंग दौरी कोन मणिपुर की जर्नलिस्ट यूनियन की नुसीजरबा अखोगी तोगान तोगान बा प्रिंट एंड इलेक्ट्रॉनिक मीडिया की हाउस लेबिरिबसिंगी अखोई मेंबर अखोई सामीगा मारफुमु लेबिसिंगसे अजन मसी थोपिरगांदा मणिपुर पुलिस का अमजु खुसमदरगा सोशल सर्विस तौदरबसिदा अखोई छरुक जाबियु हाइना हाइजरी
साहित्य थौपांगलोमना सिन्नरंगसे मणिपुर प्रेस क्लब इंटरनेशनल ट्रांसलेशन डे की थौरम पांगथोखरे थौरम अदुग मरी लेनना शारदा ट्रांसलेशन अवार्ड प्रोफेसर एम मनी मैते दखोत सिनखरे ngasi पांगथोखबे थौरम अदुदा पीडीगे चेयरमैन टी मंगी बाबू रेवेन्यू एमडी वर्क्स के कमिश्नर के राधा कुमार साहित्य अकादमी अवार्ड ईदिना मनी याउना लमदमसे के सकनारब अईब क्याना सरग्याखी थौरम अदुग मरी लेनना एम मनी मैते ट्रांसलेट तोब सरेंग संसु पाथोक्तुना मियाम तहनखी All Manipur Students Guardians Organization Sindana October Anida Pangthokani Haina Torba Sport Pending Competition Adu Khudong Chadaba Khara Lebadi October Tara Taruk Nomaizang Numito ina Pangthok Lagani Haina Organization Sina Thokpa Cherol Amana Hairi Lamlai Assembly Constituency ki manung chena IVR lambi amadi thong sing fibam chadana lari basi sembina ba matam kyagi mamangda ki haiza khrabasu ngasi fawa sembi da basida BJP State Executive Member KH bom chana nungai da phongdokre loina ngasi lamyan be hizam irapur ki chama kun suba mapok kumon ka mari lainana matam kayada ki semina na laklaba nonga da gi chingnung khok phawu ki kilometer mangarom sangba lambi KH bom chana miyanga loina ngasi da gi semba hokre Indian Solidarity Council nangasi Jewel of India Award Manipur ki Universal News Agency UNA ki Chief Editor Oiriba Laimayum Basanta Sharma da pirakre award asida gold medal amadi certificate yauri New Delhi ki Krishna Menon Bhavan da laiba Indian Society of International Law ki Auditorium Hall da award piba ki thoram adu pangthokki Hozik Sanabagi Pauda, Bangladesh na yumbu oiduna chathariba Men's Under 18 Asia Cup Hockey Tournament 2016 ki champion Indian oibangam kre. Ngasi Dhaka da India amsung yumbu Bangladesh ani na sanakiba final match du da India na yumbu Bangladesh pu panjal manga mari da maitiba piram laga tournament na champion oibangam ke. Taramathoi Suba Manipur State League ta Tarataret Suba match ta FC Jalen Sadar Hills mai pakre chaliba thase kuntareta tim ania sina sanakiba match dugi kuntrataret Suba minta khanghaudana churakiba kanba nongna maram oraga yai thoktuna lakiba match dugi ngase makhatana lemhoriba minute yankai humdoi oiba match duda FC Jalen Sadar Hills na tidim Road Athletics Union kwa kaithil panjal amasino maiti pibangam ki Chingo Chasing Memorial Trust ki sending makhada All Manipur Football Association asuna mapal kangjebung da tharakli bastel lekasigi hayeng sanagada ba hanbalikta nakona mol mapal amdinero kayf se sangak phonga ni subaliktana ni sa thangwi ban amasung class ha kaino ani na lambat taunaragani Ahom Suba Imphal West District Division Football League Tournament ta Siko Loromim Lekai MYC Maharabi Amadi BBA Maya Imphal Ahumai Pakre Imphal West District Football Association na Sindana Malongi YWC Ground na tournament na siging ase yung sanakiba mga subalikta Siko Loromim Lekai na Sun Club Mongsangbu Panjol Mari Anida aduga taruk subalikta na MYC Maharabi na YUC Maizraw Panjol Amasino da Maitiba Pibangangki Tournament asing nung sanakiba taruk subalikta BBA Maya Imphal na IWSC Kumo Mupanjal amasino da maitiba piki bagaloina na taret subalikta sanakiba MSC Malom amadi YOC Kodompokpi ani gi match duna match ki api matamda panjal amamam chana duna draw chatki mathang thagi tangani da tournament asigi leg match mari sanaragani Kunsuba State Level Judo Championship ngasidagi Kumalampak Indoor Stadium da hokre Manipur Judo Association asuna ngasidagi hokiba championship asida Imphal West, Imphal East, Thobal, Senapati amsung Bisnupur district singdagi lakpa sub junior, junior amadi senior boys and girls ki tongan ba wet category singda nupa macha judo kan sanaroi chamag subna ama aduga nupi macha judo kan sanaroi humfuni thoina sarukyari Manipur Olympic Association ki General Secretary Sunil Elangbam, Manipur Judo Association ki Vice President S. Chao bagaloina tongan we district singdagi lakpa miyoi kyana ngasi ki championship asigi haudokpa ki thoramadu da sarugyakhi ngasi sanakiba championship asigi kilogram kunmanga plus boys ta NSA unit ki Y Umakandana first MLSA unit ki A Heroes na second aduga NSA unit ki Thoiba madi Surachani na third position tabangamki Manipurda amaga akhoi kitang thajana ma wat pai batai leiba punamakse akhoi sports study madu barrier madu gi sambal leitana ngasi akhoina tournament chingda tournament tawwa ama kasin goya amda tournament tawwa punamak da akhoi mayam si yawin na khotna tawraga akhoi sanabagi ai gi skill ai gi performance tuna akhoi gi bharat ki india gi mo silaga world gi akhoi adu mo competition ambak ta akhoi mayam si yawin na Ahom Suba Imphal West District Level Boxing Championship ke Sub Junior Girls Under 38 kg da
IND unit ki Y Chautom Bichanuna champion oikibagaloina sub junior girls under 44 kg dana MRBF unit ki Timraichon Kasom Wasina champion oikre. Championship asigang sana final match singda under 54 kg sub junior boys the SRBA unit ki Rebaido Singh, under 46 kg sub junior boys na SRBA unit ki Mohammad Nazimuddin amasung under 48 kg sub junior boys the SRBA unit ki SK Sana champion oibangam ki. Chatharakliba championship asigi junior boys ki under 49 kg da TBA unit ki H Bonel na champion oikibagaloina na junior boys ki under 60 kg da na MRBF unit ki H Nongthon Maitei na champion oibangam ki. Manipur Amateur Boxing Association ki meeting makhada Imphal West District Amateur Boxing Association na sinduna Khumalampaki Boxing Arena da chatharakliba championship asida Imphal West District asidagi lakpa boxer humdra ni thoina saruk yari. Hayeng championship asigi tongan bo weight singi makhata ba bout sing sanaragani. Mr. N. Kisan Apokwa N. Kula Chandra Kyamgai International Bodybuilding Association a Judge Grade A Pirakpada Kyamgai Youth Partner Club na thagat pa phongdo pagaloina na nungai ba phongdorakli. N. Kisan Manipur gi han boina Grade A phangba judge oire. Sri Gopal Dev League Kam Knockout Kang Tournament CRC Kangkhut Khundrak pa mai pakre. Thasi ki tarani pandagi Gopal Dev Kangkhut Ya School na sinduna Ya School da leba Sri Gopal Dev ki mandop da chatharakli ba tournament asigi ngasasana ki balig match amada CRC Kangkhut Khundrak pamna IWKK Kangkhut Uchekon bu Panjal Kuntra Tarataruk ta mai thiba pibangam ki Kangkhut mapana sarugyari ba tournament asigi hayeng match leiraroi. Mga suba mangsatabam ibayama Manipur beti Memorial League Kam Knockout Kendra Wise Kang Tournament ta Singzamai Kendra Kangkhut semi-final changkre. Mangsatabam Hare Krishna gi imung manungi sendang makhada Singzamai Kangkhut na sinduna na mayrakpa mandop kam Community Hall Singzamai chinga matakta chatharakliba tournament asigi ngasasana kiba ahanba quarter final da Singzamai Kendra Kangkhut na Nambol Kendra Kangkhut pupanjal taramari mapanda maiti pa pibangam ki. Tongan ba kendra singdagi lakpa Kangkhut tarani thoina saragyaduna chatharakliba Kang tournament asigi hayeng sanagadaba anisuba quarter final da Oinam Kendra Kangkhut amadi Kaisamthom Kendra Kangkhut anina sanaragani. Aroibada bulletin asig headlines amuhana miyamda thamzage. Lamyan be Irabot ki mafam dei kai khumna bu laduna mahaga se social reformer amani haina chief minister Okram Ipobisina phongdokre. Awan ba Manipur ama purak na mohanabada laukiba thawdang uning singla duna lamyan be hizam Irabot ki chama kunsuba mapok kumon thawram pang thokre. Amasung assembly mikhal gi mangoy na Manipur gi regional political party ani ngasi nongmata the same kre.